ngasi Jun ki taraga mari English ngani kun ga manga mamangi wat hawraba wahang singi paukum thamjana naba ngasi amuhana wahang paukum masi lakutsari aikoi gi mamangda nongmai jing ani thangna na wahang paukum gi thawramasi sandok sabangam jakidre maduda wat hawraba pending le hawraba singi wahang lakutsari wahang si laukhatsadring agi mangoina na aikoi gi thawram masibu nungsibiduna wahang pukhat pirakhiba amadi wahang paukum gi thawram masibu thawa yauna tabiriba nungsijariba aikoi gi marumapang sing isilinau ahlaman gurujon khwai punam pu hanbada ikai khumnajaba utsaba loinana khurumjari ngasigi wahang laukhatsari ngasigi ahanbada laukhatsari wahang ase Soibam Ranjit Singh Laihau Pakpi Haila Kandi Assam dagi Pukhat Pirakbani Takpiu Ranjit Kari Karamba Wapam Hare Krishna Yabu Kurumjari Hare Krishna Koji Maikai dagi Ranjit Pu taram na Oksabagalunana Kurum Birak Pasibusu Oksari Wahang Amatahang Jagi Takpiu Kari Matangi Uibirabano Bhavan Amasung Devata Kena batakpira u Ranjit Sumi Bhawan Devata haibasi Adum amadasu isin da sizinnabu wahi wena di adum sadarun Sadna duna sulay adubu nung da anisigi Kena bakaradi adumut lay habatai Anigi nung da lay di ba kena ba filosofi di karino na haijabada Bhawan Devata Bhawan haibasi da Leigadaba gunsi wealth, renunciation, fame, knowledge, strength, beauty, hariba guntarukasi leibadubu bhawan kawi. Guntarukasi leitragadi mangonda akoina bhawan kawasi matiksadi haidana bedana thambirami. Wealth haibadi lan haibasida Amuk haidu ibasi thamoy gilan amadi mapan gilan haidana. Ani thong namuk takpi. Thamoy gilan haibasina karibu kaubagi haibada mang baleru ditabalan. Mapan gilan haibasina mang banay balan. Se kudamoy na hairabada. Thamoy gilan haibasida afaba asumba pajab. Ay natawram basinga do. Kak mang baleru dito. Adubuna Thamoy gilan. Mapan gilan hairiba sidana ay gimang dahujik uriba layriba ima isa sagay natay maru mapang sana lupa lauri ingko laydan layriba puna magsinga sidi nong matado duna satkigani. Asumway dana mang banay balan na sibuna mapan gilan mang balay trabalan buna thamoy gilan sumway dana bedana anitong na mukaydo pirami hairiba wealth lan haiba se Leigado Bhawan Kunda. Aduga renunciation naibadi thadok sangsar si tiagoy po. Puno magthadok po ngamba. Aduga fame haibasi po na mingsat mangwanda. Amanga ta leitraba loinay daba mingsat. Aduga knowledge haibasi na puno magkang gyan ki tinmamoy. Strength haibasi na Aduga matikan ba tauba. Aduga beauty pajaba haibasida. Thoidok na pajaba puna magaduda pajadu na tadum leiba. Mangwanda pajada ba haibadu lerak tabo. Asumway na hairiba guntarukasina tinbasibu bhawan kawi haidana. Sastran thambirami aduga karigumbada Sanskrit ki arthada athoiba guruda matik leiba Fidam na pum oiba aduguba misuk tasu Sanskrit na Bhawan aiba Shabda Konto wahayasi Hexizin na basu yawi Maduna Sanskrit ko iba wakalon amani adubu isori ko iba may kaida lakpakanda di Bhawan haibasi matagta tamjakriba gun tarukasina tin badubu Bhawan kawi sini aduga hairiba Bhawan na sida taseng na sizindagadabadi
Sayang Parameswar Bhavan Krishna amadi Vishnu khaktada sizinabada matik sai haidana Shastrana thambiramba wafamni. Aduga Devata haibasidana karigumba hiram khadada tauba ngamba Shakti mayam ama leiba. Aduga mana ngammiba hiram kharadu natana atopa amasu hiram khudingmakta Bhavan gumnadi tauba ngamda. Isorgi Shakti di leiba. Punamak magi makhutta loina di uitaba. Adugumba singa sibuna Devata lai hairaga khangnai. Sumudana Bhavan amadi Devata ani ki marakta khenaribasi Shastrana sumuina thambirami wafam asibu nungsizarbai khoigi Haila Gandhi Assam da leibiriba Ranjit Singh Maruk ki mafamda bedagi wafam asibu amukka suhanna aikhoigi maikaidagi ningsingjari paudamjari aduga ngasige nasubada lakutsari bisna Konsam Balapati Tagpiu Balapati Ojagi wahang pakhum tabada onthok na nungai jakri aduga ekadasi baratagi matamdasu thabiraknaba haijeri Balapati wafam sigi weragadi thambirakleba YouTube ki channel asidadi akoina masigi thagatpagi khudong sabasi leiroidore tasengna ekadasigi baratagi hauba amadi loibagi pungphamsi khangbiningi edana takpiragadi aikhoigi thamjariba WhatsApp number aduda sangbirao maduda hairiba matamsi share tawjarake sumoidana nungsijariba aikhoigi listener Balapati gi mafamda hangatsari thagatsari tainarakpada ngasigi humsubada lukutsari basi Sunita Thaudam Ojabu kurumjari kurum birakpa Sunita bu taram na kurum birakpa bu oksari thangje pokpa ani launa leinabasi yam pakna dabra khangjaningi Ojabu Sunita aikhoina mamangda thamjakhiba wafam ama tabiraba matungda thangja ani leiminabasi pakna dabra haina takpiraklibasi maduda ngakta satpadi yadri sumoina amukka suhana thamjage haibadi thangjadi oiraga atopa magi leigadaba rasi nakhetra gun mayam sangi haibatai mayam aduda amasu ayetpasi mayam masum punsilagadi thangja anisi masagi oinadi lokamada kayani kunminnabagi bhabtu leijaram atopasing aduda paknaba sanaba niho mayam amamuk leiragadi anidu khaktana inthokpadi ngamoi haidi paknadabagi bhab dana ataisu punsilaba aduga thangja anisi taragadi hena ningai sangdana ganba muknabagi bhabasi lei haijabagi wafamni masimaktana arepa final decision dinate haiba wafam simatang Sunita Thaudam ki mafamda paudamjari thagatsari tainarakpada ngasigi marisubada muglokhutsari basina Usarani huidrom Usarani na sanglabu wahi mayam ama iduna thabirakliba Usarani gi wafam singasi mamang de koina thamjakiba dugumna mayak sangna irakpase koida pabagi khudong saba haibadi yamna waba haibatai haidi phone gi mayak asida lona Manipuri loan oire aduga irakliba mayak aduna Ingraji gi mayakta irakpasida pabada khudong sadabagi aduna mitnanaga phasilaktabaga yaragadi mayakse atenbada aina phongdokningibado madu kaktang sampatna phongdokpirakba arthadi thogan maduda karigum khudong sadre haiba leiragana WhatsApp ki voice message da aina haibiningi adu sugaina haibiraga khanganjaningi adubu Usarani na idea ama khanganbirakbada jangkok leiba amadi fundokpagi afafatagi matangsida ningsingbirakpani jangkok ki wafamsi Usarani ngasi Vastu Shastragi matungina thambirambada
ꯌꯥꯡꯀꯣꯛ ꯂꯩꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯥ ꯑꯁꯤ ꯐꯥꯏꯔꯦꯟ, ꯂꯝꯗꯥ, ꯁꯖꯤꯕꯨ, ꯀꯥꯂꯦꯟ ꯍꯥꯏꯔꯤꯕ ꯊꯥ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯡꯀꯣꯛ ꯂꯩꯕ ꯐꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯐꯕ ꯅꯨꯃꯤꯠꯇꯨꯃ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯗꯨꯒꯤ ꯑꯐꯕ ꯅꯨꯃꯤꯠꯇꯨꯃ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯍꯨꯟꯗꯣꯛꯄꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯌꯥꯡꯀꯣꯛ ꯃꯗꯨ ꯌꯨꯝꯒꯤ ꯃꯄꯥꯟ ꯁꯟꯊꯣꯡ ꯄꯪꯕ ꯃꯥꯏꯀꯩꯗ ꯃꯇꯝ ꯈꯔ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯕ ꯃꯗꯨ ꯀꯨꯏꯅ ꯊꯝꯕꯗꯤ ꯌꯥꯗꯦ, 5ꯅꯤ 10ꯅꯤ ꯐꯥꯎꯕꯒꯤ ꯃꯇꯝꯗꯤ ꯊꯝꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯨꯟꯗꯣꯛꯅꯤꯡꯕ ꯃꯐꯝꯗ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯍꯨꯟꯗꯣꯛꯈꯤꯕ ꯌꯥꯔꯦ, ꯗꯣꯁ ꯂꯩꯇ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠꯇ ꯋꯥꯐꯝꯁꯤꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯦꯌꯥꯏꯃ ꯅꯝꯕꯝ ꯑꯩꯒ ꯍꯅꯨꯃꯥꯟ ꯈꯨꯔꯨꯝꯕꯗ ꯌꯦꯠꯀꯤ ꯈꯣꯡꯕꯤ ꯁꯣꯛꯎ ꯍꯥꯏ, ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤꯁꯤ ꯌꯦꯠꯀꯤ ꯈꯣꯡꯕꯤꯗ ꯌꯥꯎꯏ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯏꯕꯦꯌꯥꯏꯃ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯍꯣꯏ, ꯍꯥꯏꯔꯤꯕ ꯍꯅꯨꯃꯥꯟꯒꯤ ꯈꯣꯡꯕꯤꯒꯤ ꯃꯇꯥꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯗ ꯍꯥꯏꯔꯝꯃꯤꯕꯁꯤ ꯑꯇꯩꯅ ꯅꯠꯇꯦ, ꯁ꯭ꯔꯤ ꯔꯥꯃꯆꯟꯗ꯭ꯔꯒꯤ ꯑꯇꯣꯏꯕ ꯃꯍꯥꯚꯛꯇ ꯑꯣꯏꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯅꯨꯃꯥꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯥꯝ ꯈꯨꯔꯨꯝꯖꯕꯒꯤ ꯃꯥꯒꯤ ꯈꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯃꯥꯅ ꯚꯛꯇꯤ ꯇꯠꯇꯅ ꯇꯧꯔꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯐꯝ ꯃꯗꯨ ꯁꯣꯛꯆꯕꯗ ꯚꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯗꯨꯃꯛꯅ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯐꯔꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯚꯛꯇꯤꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯃꯥꯒꯤ ꯈꯣꯡꯕꯤꯗꯨ ꯂꯩꯃꯥꯏꯗ ꯁꯧꯔꯒ ꯃꯥꯒꯤ ꯚꯛꯇꯤꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯖꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯨꯒꯨꯝꯕ ꯍꯅꯨꯃꯥꯟꯒꯤ ꯆꯣꯔꯣꯟ ꯈꯣꯡꯐꯝ ꯑꯗꯣ ꯃꯗꯨ ꯅꯤꯡꯖꯕ ꯃꯇꯝꯗ, ꯁꯣꯛꯆꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯚꯛꯇꯤ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕ, ꯃꯗꯨ ꯁꯣꯛꯑꯒ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ, ꯍꯅꯨꯃꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯁꯨ ꯚꯛꯇꯤꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯁꯣꯛꯆꯕ ꯌꯥꯏ, ꯅꯨꯄꯤꯗꯤ ꯁꯣꯛꯀꯅꯨ, ꯅꯨꯄꯤ ꯁꯣꯛꯑꯒꯗꯤ ꯍꯅꯨꯃꯥꯟ ꯈ꯭ꯋꯥꯏꯗꯒꯤꯅ ꯁꯧ꯫ ꯀꯔꯤꯒꯤꯅꯣ? ꯍꯅꯨꯃꯥꯟꯗꯤ ꯁꯦꯂꯤꯕꯦꯁꯤꯅꯤ, ꯃꯥꯗꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅꯤ, ꯅꯨꯄꯤꯗꯨꯒ ꯁꯪꯒ ꯇꯧꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯁꯪꯒ ꯇꯧꯔꯨꯔꯣꯏꯗꯕ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯅꯨꯄꯤꯅ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟ ꯋꯥꯔꯧꯕ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯁꯣꯛꯄꯗ ꯅꯨꯄꯤꯗꯗꯤ ꯗꯣꯁ ꯂꯩ, ꯅꯤꯄꯥꯒꯤꯗꯤ ꯁꯣꯛꯑꯒꯁꯨ ꯌꯥꯏ, ꯅꯤꯄꯥꯅ ꯁꯣꯛꯎꯕꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯂꯩꯔꯣꯏ꯫ ꯍꯅꯨꯃꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯣꯔ ꯅꯨꯡꯁꯤꯖꯕꯒꯤ ꯄ꯭ꯔꯦꯝ ꯚꯛꯇꯤꯗꯨ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯗ ꯊꯦꯡꯅꯖꯩ꯫ ꯃꯁꯤ ꯅꯠꯇꯕ ꯃꯥꯒꯤ ꯍꯅꯨꯃꯥꯟꯒꯤ ꯈꯣꯡꯕꯤꯗꯨ ꯁꯣꯛꯆꯔꯨꯔꯒ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯊꯨꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯊꯝꯕꯤꯔꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯕꯦꯌꯥꯏꯃ ꯅꯝꯕꯝꯒꯤ ꯃꯐꯝꯗ ꯇꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯑꯃꯨꯛ ꯃꯊꯪ 6ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯅꯤꯔꯃꯂꯥ ꯆꯅꯨ꯫ ꯇꯥꯛꯄꯤꯌꯨ ꯅꯤꯔꯃꯂꯥ, ꯑꯩꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯗꯦꯇꯦꯜ ꯇꯥꯛꯄꯤꯔꯛꯎ꯫ ꯅꯤꯔꯃꯂꯥ, ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯑꯇꯩ ꯅꯠꯇꯦ, ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨ ꯌꯨꯝꯒꯤ ꯀꯌꯥꯠ ꯃꯄꯨꯡ ꯐꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯁꯪꯒꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩ ꯐꯤꯔꯥꯟ ꯌꯨꯝꯐꯝ ꯂꯣꯝꯗ, ꯃꯩꯈꯨ ꯌꯨꯝꯐꯝ ꯂꯣꯝꯗ ꯍꯥꯏꯒꯠꯂꯒꯁꯨ ꯁꯣꯏꯗꯅ ꯂꯩꯕꯗꯨ ꯇꯥꯔꯅꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯌꯥ ꯁꯨꯕ ꯁꯨꯗꯕꯇ ꯅꯠꯇꯅ ꯀꯥꯗꯨꯗ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯗꯤ ꯀꯤꯠꯆꯟ ꯔꯨꯝ, ꯕꯦꯗꯔꯨꯝ, ꯑꯗꯨꯗꯒꯤ ꯄꯨꯖꯥ ꯔꯨꯝ ꯍꯥꯏꯗꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯀꯌꯥꯠꯇꯨ ꯃꯄꯨꯡ ꯐꯥꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯃꯛ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯄꯣꯖꯤꯇꯤꯚ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯍꯟꯊꯕ, ꯅꯦꯒꯦꯇꯤꯚ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯅ ꯑꯌꯥꯝꯕꯗ ꯂꯥꯛꯄ, ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯕꯥꯁ ꯂꯧꯕ ꯍꯣꯜ ꯑꯣꯏꯅ ꯌꯨꯝ ꯑꯃ ꯁꯥꯕꯒꯤ ꯃꯇꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯂꯩꯕꯗꯨꯕꯨꯗꯤ ꯀꯥꯏꯗꯕ, ꯃꯗꯨꯅ ꯄꯨꯔꯥ ꯌꯨꯝ ꯑꯣꯏꯅ ꯂꯩꯔꯒꯗꯤ
ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐ ꯅꯨꯡꯉꯥꯏ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯅꯤ ꯃꯗꯨꯗ ꯂꯩꯕꯗꯨꯗ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯅꯠꯇꯕ ꯃꯔꯝ ꯑꯗꯨꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯅꯤꯔꯃꯂꯥ ꯃꯗꯨ ꯃꯇꯝ ꯁꯥꯡꯅꯒꯤ ꯑꯣꯏꯅ ꯂꯩꯕꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯖꯣꯁ RWIWT ꯖꯣꯁꯀꯤ ꯋꯥꯐꯝꯁꯤ ꯃꯌꯦꯛꯁꯤ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯏꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯖꯣꯁ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯁꯥꯡꯕ ꯃꯌꯦꯛ ꯑꯁꯤꯗꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝꯗꯨ ꯊꯝꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯖꯣꯁꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯃꯊꯪ 9 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄ꯭रिꯌꯪꯀꯥ ꯗꯦꯕꯤ ꯄ꯭रिꯌꯪꯀꯥꯒꯤꯁꯨ ꯑꯁꯥꯡꯕ ꯃꯌꯦꯛꯀ ꯂꯣꯏꯅꯅ ꯄ꯭रिꯌꯪꯀꯥꯒꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯃꯩ ꯇꯥꯛꯄꯤꯔꯛꯅꯅꯕ ꯈꯪꯍꯟꯕꯤꯔꯛꯏ ꯄ꯭रिꯌꯪꯀꯥ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭रिꯌꯪꯀꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯨ ꯂꯩꯔꯣꯏꯗꯧꯕꯅꯤꯅ ꯍꯦꯟꯅ ꯑꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯉꯒꯗꯤ WhatsApp ꯂꯣꯝꯗ ꯂꯥꯛꯄꯤꯔꯣ GPay ꯅꯠꯇ꯭ꯔꯒ Paytm ꯅꯠꯇ꯭ꯔꯒ PhonePeꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯍꯪꯕꯤꯔꯛꯂꯕꯅꯤꯅ ꯄ꯭रिꯌꯪꯀꯥꯒꯤ ꯋꯥꯐꯝꯁꯤ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯊꯝꯖꯕ ꯇꯥꯔꯒꯗꯤ ꯄ꯭रिꯌꯪꯀꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯄ꯭रिꯌꯪꯀꯥꯒꯤ ꯏꯆꯥꯁꯤ ꯇꯥꯡ 19 ꯗꯤꯁꯦꯝꯕꯔ ꯏꯪ 2023ꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯌꯨꯛꯀꯤ ꯄꯨꯡ 7:15 ꯆꯠꯄ ꯃꯇꯝꯗ ꯄꯣꯛꯄ ꯏꯆꯥ ꯅꯤꯄꯥꯒꯤ ꯑꯐꯕ ꯐꯠꯇꯕꯁꯤ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯉꯤ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝꯁꯤ ꯄ꯭रिꯌꯪꯀꯥꯒꯤ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ ꯑꯁꯤꯒꯤ ꯄꯨꯡꯐꯝꯁꯤꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯁꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯅꯤ ꯙꯅꯨ ꯂꯒꯅ ꯖ꯭ꯌꯦष्ठ नक्षत्र बी परबर्ण राइखेस गना दिष्टिकरण दंड जोक ओइबा अंगांग असी मागी पुंसिदा संगसी फब यामना वाटपा हाइबा तारे संगसी अदुगी मतिक सेक्शन बफाई संगगी दोष लई अदुगा मागी लेरिबा ग्रहगी पोजीशन सिंग असिसु येंगकपदा खर नेमना लेबा हाइबा तारे अदुना नुंगसिना निंगथिना सेंबी होबा फई अदुगा सही सिगी ओइबा दसादी पांगदब कया लेते अदुबु मागी फम्मसी कईद फम्बसिना मरम ओदना करिगुंबदा नानिंग सानिंग खर खरदी लेबा याय मसिना तबा गरगे ओइबा सहीगी खोंगचतदी फत्तब थोइदोकबा अकाय तोय लेते सुमोइदना प्रियंकागी मफमदा थमजरी थागचरी ताइनरकपदा ngasiगी 9 सुबदा लखुचरीबसी मेमसा राजकुमारी ताकपिउ मेमसा हरे कृष्ण याबु खुरुमजरी खुरुम बिरकप तराम तराम न ओक्सरी मेमसा वांगपा खुमसि ताबदा यामना नुंगाइजै पुंसि सांगना मयामगी सेवा तौबु ओइबिउ थागचरी मेमसा एखोइना थमजरीबा हिरम अमबु ताबीरबा मतुंगदा नुंगाई हैना फोंदोकपिरकपा लोइनना एखोइबु पुंसि सांगना मयामगी सेवा तौबा ngamnanaba मंगोल आशीर्वाद पिनबिरकपा पुनमक असे तराम तरामना ओक्सबगा लोइनना मेमसाबु थागचरी लोइनना मेमसाबुसु अतोपगी तौबिमल मसक खंगना नुंगसिना मंगोल आशीर्वाद पिनबिरकपा मसिना मरम ओइदना श्री भगवानना मेमसागिसु पुंसिगी खोंगसत लंबीदा अवा अना लेतना अहलमन गुरुजोन सिंह सेवा मतम सांगना फंगदना इसा इसु पुनमक्का साना सिनना नुंगाई याई फना पानबो ओइननब श्री भगवान के सुरोंदा अखोगी माइकैदगी खुरुमजरी थागचरी ताइनरकपदा ngasiगी 10 सुबदा मुक लखुचरीबसी TS मेमोरी मेमोरी सु असंग मयेक मयाम अम इबिरई थागचरी मेमोरी महौसागुम ओइरगदी असंग मयेक सि पुलप पाथोकसरम याबनी अदुबु मतक थमजखिबदुना मरम ओइदना मयेक मयाम च कोई पाबगी अवाबा हाइबताई अदुना मेमोरीना हंगबिरकलिबा असिसु ममांगी पोस्ट थमजखिबा दुगुमना
ꯍꯥꯏꯗꯤ ꯊꯦꯡꯒꯨ ꯊꯝꯕ ꯑꯃꯗꯤ ꯃꯤ ꯂꯥꯏ ꯍꯤꯡꯆꯥꯕ ꯇꯥꯕꯒꯤ ꯃꯇꯥꯡꯁꯤꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯄꯣꯁꯇ ꯊꯝꯖꯈ꯭ꯔꯕꯅꯤꯅ ꯌꯥꯔꯒꯗꯤ ꯃꯃꯥꯡꯒꯤ ꯄꯣꯁꯇ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯣ ꯃꯗꯨꯗꯒꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯨ ꯁꯣꯏꯗꯅ ꯐꯪꯉꯒꯅꯤ ꯁꯨꯝꯑꯣꯏꯗꯅ ꯃꯦꯃꯣꯔꯤꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯏꯁꯩꯍꯟꯕ ꯁꯣꯏꯕꯝ ꯇꯥꯛꯄꯤꯌꯨ ꯏꯁꯩꯍꯟꯕꯒꯤꯁꯨ ꯃꯌꯦꯛꯁꯤ ꯌꯦꯡꯉꯛꯄꯗ ꯁꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯦꯛ ꯁꯥꯡꯅ ꯏꯕꯤꯔꯛꯄꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯚꯣꯏꯁ SMS ꯑꯣꯏꯅ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯇꯦꯟꯕ ꯃꯌꯦꯛꯇ ꯏꯁꯩꯍꯟꯕꯅ ꯈꯪꯕꯤꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯌꯥꯝꯗꯅ ꯈꯪꯕꯤꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯗꯨꯈꯛ ꯊꯤꯜꯂꯒ ꯇꯥꯛꯄꯤꯔꯛꯄ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯃꯌꯦꯛ ꯄꯥꯕꯒꯤ ꯑꯋꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯩꯍꯟꯕ ꯑꯃꯒꯤꯗ ꯂꯧꯈꯠꯂꯨꯔꯒ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯋꯥꯔꯧꯅꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯁꯩꯍꯟꯕꯒꯤꯁꯨ ꯑꯇꯦꯟꯕ ꯃꯌꯦꯛꯅ ꯏꯕꯤꯔꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯒ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯅꯅꯕ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯈꯨꯃꯨꯛꯆꯝ ꯖꯦꯅꯤꯇꯥ ꯇꯥꯛꯄꯤꯌꯨ ꯖꯦꯅꯤꯇꯥ ꯑꯍꯥꯟꯕꯗ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥ ꯑꯣꯏꯕꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯪꯕꯤꯔꯛꯄ ꯈꯨꯔꯨꯝꯕꯤꯔꯛꯄ ꯏꯆꯥ ꯏꯕꯦꯝꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯈꯟꯅ ꯁꯦꯝꯒꯦ ꯅꯨꯄꯥ ꯌꯨꯝꯐꯝꯗ ꯁꯅꯤ ꯌꯨꯝꯐꯝ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕꯒꯦ ꯉꯥꯛꯊꯣꯛꯅꯕꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯕꯤꯕꯒꯦ ꯖꯦꯅꯤꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯅꯤꯄꯥ ꯌꯨꯝꯐꯝꯗ ꯁꯅꯤ ꯂꯩꯕ ꯅꯤꯄꯥ ꯌꯨꯝꯐꯝ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯖꯣꯗꯤꯌꯥꯛ ꯁꯥꯏꯟ ꯔꯥశꯤ ꯆꯀ꯭ꯔꯗꯨꯒꯤ ꯂꯒꯅ ꯂꯩꯕ ꯔꯥశꯤ ꯑꯗꯨꯗꯒꯤ 8 ꯁꯨꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯌꯦꯠꯂꯣꯏꯅꯅ ꯊꯤꯕ ꯅꯠꯇꯕ ꯑꯣꯏꯅꯅ ꯊꯤꯔꯛꯄꯗ 8 ꯁꯨꯕ ꯃꯐꯝ ꯑꯁꯤꯕꯨ ꯅꯤꯄꯥ ꯌꯨꯝꯐꯝ ꯍꯥꯏꯔꯒ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯌꯨꯝꯐꯝꯁꯤꯗ ꯁꯅꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯃꯁꯤꯕꯨꯅ ꯕꯥꯔꯠ ꯆꯥꯔꯠꯇ ꯂꯩꯕꯅꯤ ꯅꯕꯥꯡꯁ ꯆꯥꯔꯠꯁꯨ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕꯁꯤꯗ ꯅꯕꯥꯡꯁ ꯆꯥꯔꯠꯇꯤ ꯑꯣꯏꯔꯝꯃꯔꯣꯏ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯕꯥꯔꯠ ꯆꯥꯔꯠ ꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯛꯄꯤꯔꯛꯄ ꯁꯅꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯈꯜ 2 ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ 8 ꯁꯨꯕ ꯌꯨꯝ ꯑꯁꯤ ꯃꯀꯔ ꯔꯥశꯤꯗ ꯅꯠꯇ꯭ꯔꯒ ꯀꯨꯝꯚ ꯔꯥశꯤꯗ 8 ꯁꯨꯕ ꯃꯐꯝ ꯑꯣꯏꯔꯒ ꯃꯗꯨꯗ ꯁꯅꯤ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕꯒꯤ ꯆꯥꯡꯅ ꯍꯦꯜꯂꯤ ꯐꯠꯇꯕꯒꯤ ꯆꯥꯡ ꯍꯟꯊꯩ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯃꯁꯤꯗ ꯊꯣꯛꯍꯜꯂꯤꯕꯁꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯁꯤ ꯃꯇꯝ ꯊꯦꯡꯊꯕ ꯍꯥꯏꯗꯤ ꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯐꯕꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯁꯤ ꯈꯔ ꯅꯦꯝꯕ ꯑꯁꯤꯅꯆꯤꯡꯕ ꯐꯣꯟꯁꯤꯡ ꯑꯗꯨꯝ ꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯖꯕ ꯇꯥꯏ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯅꯤꯄꯥ ꯌꯨꯝꯐꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯛꯅ ꯋꯥꯏꯅꯕꯒꯤ ꯆꯥꯡꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯄꯛꯅꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯒꯨꯟꯁꯤ ꯑꯃꯨꯛ ꯍꯟꯊꯈꯤꯗꯣꯏꯅꯤ ꯃꯁꯤꯒꯤꯗꯃꯛ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯤꯕꯁꯨ ꯆꯨꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯗꯣꯁ ꯂꯩꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯂꯛꯀꯤ ꯖꯦꯝꯁ ꯁꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯁꯤꯕ ꯃꯍꯥꯗꯦꯕ ꯅꯤꯡꯖꯕ ꯌꯥꯏ ꯁꯅꯤꯒꯤ ꯗꯣꯁꯇꯒꯤ ꯀꯣꯛꯆꯅꯕ ꯍꯅꯨꯃꯥꯟ ꯅꯤꯡꯖꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯅꯤ ꯀꯕꯆ ꯁꯤꯕ ꯌꯥꯏ ꯃꯑꯣꯡ ꯃꯥꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯜ ꯈꯔ ꯂꯩ ꯍꯥꯏꯖꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯔꯗꯥ ꯀꯣꯏꯖꯝ ꯇꯥꯛꯄꯤꯌꯨ ꯁꯔꯗꯥ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯤꯒꯦ ꯇꯥꯛꯄꯤꯌꯨ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯑꯍꯥꯡꯕꯁꯤ
ꯀꯔꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯤꯔꯛꯎ ꯁꯔꯗꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯈꯤꯕ ꯄꯣꯁ ꯑꯗꯨꯗ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯑꯣꯏꯅ ꯔꯤꯄꯤꯠ ꯇꯧꯔꯒ ꯏꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯔꯗꯥ ꯌꯨꯝꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯈꯖꯤꯛ ꯀꯥꯏꯔꯒ ꯆꯠꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯑꯗꯨꯅ ꯇꯧꯕꯒꯤꯗꯤ ꯃꯈꯥꯗ ꯍꯥꯡꯉꯤꯕ ꯑꯁꯤꯗ ꯑꯋꯥꯡꯂꯣꯝꯅ ꯍꯦꯟꯅ ꯃꯈꯥꯗ ꯍꯥꯡꯉꯤꯕ ꯂꯝꯗꯨꯗꯒꯤ ꯄꯥꯛꯄ ꯍꯦꯜꯂꯕ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯋꯥꯡ ꯃꯥꯏꯀꯩꯗꯨꯅ ꯂꯝꯁꯤ ꯄꯤꯛꯑꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯄꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨ ꯃꯈꯥꯅ ꯄꯥꯛꯄ ꯍꯦꯜꯂꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯝ ꯂꯦꯝꯍꯜꯂꯒ ꯊꯝꯕꯁꯤ ꯐꯠꯇꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯂꯦꯝꯗꯅꯕ ꯍꯥꯏꯗꯅ ꯌꯨꯝꯗꯨ ꯑꯩꯅ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯛꯄꯁꯨ ꯐꯔꯣꯏꯗꯣꯏꯅꯤ ꯌꯨꯝ ꯃꯄꯤꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕꯁꯨ ꯐꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗꯨ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯣꯛꯄꯤꯌꯨ ꯑꯩꯒꯤ ꯏꯪꯈꯣꯜ ꯂꯝ ꯄ꯭ꯂꯣꯠ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕꯤꯔꯒ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯤꯔꯒ ꯃꯗꯨ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯣꯛꯄꯤꯔꯕ ꯑꯋꯥꯡꯂꯣꯝꯅ ꯍꯦꯟꯅ ꯂꯝ ꯂꯦꯝꯅꯅꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤꯝ ꯑꯣꯏꯗꯅ ꯁꯦꯝꯕꯤꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯁꯔꯗꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 14 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯙꯥꯔꯥꯅꯤ ꯂꯥꯏꯁꯪꯕꯝ ꯇꯥꯛꯄꯤꯌꯨ ꯔꯥꯙꯥꯔꯥꯅꯤ ꯄꯥꯕꯨꯡ ꯋꯥꯍꯪ ꯑꯃꯠꯇꯒ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥ 38 ꯍꯧꯕꯁꯦ ꯐꯠꯇꯕꯔꯥ ꯍꯥꯏꯕꯤꯔꯛꯎ ꯔꯥꯙꯥꯔꯥꯅꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯌꯥ 38 ꯍꯥꯏꯕꯁꯤ ꯃꯤꯠ ꯄꯣꯖꯤꯁꯟꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯐꯕꯁꯨ ꯑꯣꯏꯗꯕ ꯐꯠꯇꯕꯁꯨ ꯑꯣꯏꯗꯕ ꯃꯌꯥꯏ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯝ ꯑꯣꯏ ꯇꯁꯦꯡꯕꯒꯤ ꯐꯅ ꯂꯩꯔꯤꯕ ꯌꯥꯒꯤ ꯃꯐꯝꯁꯤꯗꯤ 32ꯅꯤ 32ꯁꯤꯅ ꯕꯦꯁ ꯑꯗꯨꯒ ꯌꯥꯁꯤ 30 ꯈꯛꯇ ꯍꯧꯔꯕ ꯑꯐꯕꯒꯤ ꯆꯥꯡ ꯍꯟꯊꯈ꯭ರೆ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯆꯦꯂꯦꯟꯖꯤꯡ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ 19 ꯈꯛꯇ ꯍꯧꯔꯕ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯒ 19 ꯍꯧꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯑꯣꯏꯗꯅ ꯌꯥ ꯍꯧꯕ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯂꯤꯛ ꯈꯔ ꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯍꯥꯏꯗꯅ ꯃꯁꯤꯃꯛꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯂꯧꯕꯗꯤ ꯌꯥꯗ꯭ꯔꯤ ꯃꯁꯤꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯇꯥꯔꯥ ꯅꯈꯦꯇ꯭ꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯛ ꯊꯝꯖꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯖꯤꯁꯟꯗ ꯑꯐꯕ ꯑꯣꯏꯔꯝꯃꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯌꯥ 38ꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯤꯠ ꯄꯣꯖꯤꯁꯟꯅꯤ ꯃꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯥꯙꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯁꯇ꯭ꯌꯚꯥꯃꯥ ꯆꯅꯨ ꯇꯥꯛꯄꯤꯌꯨ ꯁꯇ꯭ꯌꯚꯥꯃꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯇꯔꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯁꯇ꯭ꯌꯚꯥꯃꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯍꯪꯖꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯖꯥꯒꯤ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯇꯥꯖꯕꯗꯒꯤ ꯈꯪꯗꯕ ꯀꯌꯥ ꯈꯪꯖꯔꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯝꯖꯤꯡꯕꯤꯈꯣ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯇ꯭ꯌꯚꯥꯃꯥ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤꯟꯅꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯗꯃꯛ ꯁꯇ꯭ꯌꯚꯥꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯁꯇ꯭ꯌꯚꯥꯃꯥ ꯑꯩꯈꯣꯏꯗ ꯊꯥꯒꯠꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯇ꯭ꯌꯚꯥꯃꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯚ꯭ꯌꯨꯋꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯊꯧꯔꯝ ꯑꯁꯤ ꯍꯤꯡꯍꯟꯖꯕ ꯉꯝꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ
ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯠꯚꯃꯥꯅ ꯆꯤꯡꯕꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯤꯁꯅꯔ ꯚ꯭ꯌꯨꯋꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯃꯥꯏꯃꯣꯝ ꯅꯦꯟꯁꯤꯀꯥ ꯇꯥꯛꯄꯤꯌꯨ ꯅꯦꯟꯁꯤꯀꯥ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ 3 ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯈꯣꯏ ꯃꯔꯤꯁꯤ ꯊꯥꯡꯖꯗ ꯄꯣꯛꯏ ꯃꯁꯤ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯃꯥꯏꯃꯣꯝ ꯅꯦꯟꯁꯤꯀꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯊꯥꯡꯖ ꯉꯥꯛꯇ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗ ꯏꯃꯨꯡꯗꯨꯗ ꯉꯁꯥꯏ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨꯒꯨꯝꯅ ꯀꯩ ꯃꯔꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯉꯝ ꯇꯥꯅꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯤꯌꯣꯝ ꯃꯑꯣꯡ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯅ ꯍꯦꯛꯇ ꯑꯔꯣꯏꯕ ꯋꯥꯔꯦꯞꯇꯤ ꯂꯧꯕꯗꯤ ꯌꯥꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯅꯈꯦꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯐꯝꯗꯨꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕ ꯌꯦꯛꯅꯕ ꯑꯣꯏꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯈꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯍꯧꯕꯗ ꯊꯥꯡꯖ ꯃꯔꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯔꯤꯗꯨꯒꯤ ꯃꯔꯛꯇ ꯅꯦꯟꯁꯤꯀꯥꯒꯤꯗꯤ ꯊꯥꯡꯖ ꯑꯣꯏꯗꯕꯅꯤꯅ ꯊꯥꯡꯖ ꯑꯣꯏꯗ꯭ꯔꯤꯕ ꯅꯦꯟꯁꯤꯀꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯦꯟꯁꯤꯀꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯄꯣꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯗꯨꯅ ꯅꯦꯟꯁꯤꯀꯥꯁꯤ ꯇꯨꯍꯠꯄꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ ꯅꯥꯝ ꯁꯣꯟꯕꯤꯌꯨ ꯍꯥꯏꯖꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯣꯏꯍꯦꯟꯕ ꯑꯩꯒꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯅꯅꯕ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯊꯣꯏꯍꯦꯟꯕ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯅꯅꯕ ꯄꯥꯎꯇꯥꯛ ꯍꯥꯏꯕꯁꯤ ꯃꯊꯛꯀꯤ ꯄꯣꯁꯇꯁꯨ ꯑꯩꯈꯣꯏꯅ ꯕꯥꯁꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯝꯄꯠꯅ ꯈꯔꯗꯪ ꯊꯝꯖꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯀꯣꯛ ꯑꯣꯏꯔꯤꯕꯗꯣ ꯃꯥꯁꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒꯤ ꯇꯥꯏꯅꯔꯛꯄꯗ ꯑꯅꯤꯁꯨꯕꯤ ꯍꯦꯠ ꯑꯣꯏꯔꯤꯕꯗꯣ ꯃꯗꯨꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯌꯨꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯣꯟꯐꯝ ꯐꯖꯕ ꯉꯥꯡꯕ ꯏꯆꯥ ꯏꯁꯨ ꯀꯔꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒꯅꯤ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯅ ꯑꯌꯥꯛꯄ ꯈꯣꯟ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯑꯣꯡꯗ ꯏꯆꯥ ꯏꯁꯨ ꯋꯥꯔꯛꯄ ꯃꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯐꯕ ꯑꯣꯏꯗꯦ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯍꯦꯛ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯃꯁꯤꯃ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒꯤ ꯇꯥꯏꯅꯔꯛꯄꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕꯁꯤ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯇꯉꯥꯏ ꯐꯗꯕ ꯈꯔꯗꯤ ꯈꯪꯕ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯂꯨ ꯍꯦꯟꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯏꯁꯣꯔ ꯁꯦꯕꯥꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯒꯨꯔꯖꯣꯟꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅ ꯆꯠꯄ ꯃꯥ ꯂꯨꯆꯤꯡꯉꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯍꯦꯛ ꯆꯠꯂꯛꯇꯕꯗ ꯃꯥꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯇꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯣꯏꯔꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯄꯣꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯖꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯆꯤꯡꯕꯁꯤ ꯐꯠꯇꯕ ꯏꯃꯨꯡꯗꯒꯤꯁꯨ ꯑꯐꯕ ꯑꯉꯥꯡ ꯄꯨꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯐꯕ ꯏꯃꯨꯡꯗꯒꯤꯁꯨ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯗꯗꯤ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯃꯥꯅ ꯄꯣꯛꯂꯛꯈꯤꯕ
राशि नक्षत्र की गुल्लदुना मरम ओइरगा मागी बुदि अदुमक लोइनदुना लाक्सख्रबमक्तनि हाइजब ताए अकोइना वारक वाटेम फबा ngakतना पुनमक अफबु ओइरनि हाइबसु लेत्रि अदुगा फत्तबा ngakतना अफबु ओइरा ओइ हाइबसु ngamdaba mayam amasu leiri adubu yariba makaidi yumbu renbi oiriba anisina फजब चिंजाक चाब फजब वंगांग संगांग अफब लमचत साजत मतक थमजकिबसिंग अदु सेक्सिना ngang चटपग लोनिना मखा थाबसिंगु वारक वाटेम्बा मसी ख्वाइदगी हेना अफब वाफम अमु ओइ हाइदना शास्त्र की विधि दसु अदुम थम्बिरम वाफमनि सुमोइदना खर समना तांकक्सी फावबदंग थमजगे थागतसरी ताइनरकपदा ngasi taraga dipan subada lakutsari basna DK Wahengbam takpiu DK yum kuno loiram laga tokpa phatte hairi basi karigino DK yum kuno loiram laga loiba tokpa phatte haibagi wafamdi atai thoidokpadi nate maruina kuno haibase Lakshmi इमागा याम नकनब मरी म लई हाइब ताए अदुना मरम ओइदना अखोइना खुनुसी योनथोखिबा नत्रगा तोप मिंगोंद पिथोखिबा अइना खुनुसी लोइब तोप मतमदा खुनुसी मखोइना थातोक्तना नांथोखंदना अदुमक मागी मफमदुदा थमखिब अदोरगदी दोस लेत्रे करिगुंबदा खुनुसिना मु हलाब आइगी युमदा मासे यामसु हलकनबा अदुगुम जीब मखलमनी मासे माइन लिसिंग लापना सत्खरबसु मागी लेरंब मफमसे सुकौ कौतब मंगोंदा सिगुंबा असौबा ईश्वरन पीबा ज्ञान शक्ति है बताए मसी लई हैदना मसी बेदना थाजनै मरमदुना महाक्से सोइदना मागी लेरंब मफमसिदा हलए अदुना मदुना हलकप मतमदा अइना मासी नुंसीना पिजे पिथक्तना माबु हराव हराव तराम तौबीबा मदुना तदना अइना नंगैना थादोखरगा मु हला मालेन मदुर तारना मारना फुबा सैबा मोंग अमदा नत्रगा अमदा हे तौरुरबा नत्रगना अइना मपुदु खंगरोयदना अइना अमदा मु योनथोबा हाइरिबा नियम सुमोइन हे तौरगदी युमदुदा लक्ष्मी ब्रस्ता होए लक्ष्मी लेती जिमददा अवाब खुदों चादब लई हाइब वाफमसी ओइना बेदना थंबिरमी अदुगा हाइरिब खुनुसिना योन खिब नत्रगा पीगी बसदा इगी युमदा अमोहन हलखिद्रबा दुवरगदी थोदोप दोस लेत्रे सुम वाफमसी थंबिरमबु DK Wahengbam gi mafamda पौतम सरी थागत सरी ताइनरकपदा ngasi taraga mapan subada lakhut sari basna kongbrai latpam sarda thagat sari uja khurum jari thagat pirakba amadi khurum birakba punna taram na oksaduna ekhoi gi maikai dagi so kongbrai latpam sarda gi damak sri bhawan ge soronda mangol asirbat nijari thagat sari tainar pada ngasi gi kun subada lakhut sari basna hanjabam sandra rekha हरे कृष्णा या खुरुमजरी हरे कृष्णा संदर रेखा अखोई मैकैदगी खुरुम बिरकपसिबु तराम ओक्सरी हरे कृष्णा मतम सुपगे संदर रेखा बुसु श्री भगवान की मंगोल आशीर्वाद पिन पिब ओइसनु हैदना भगवान की सोरोंदा थौनिजरी ताइनरक कुनगमा थोइ सुबदा लखुचरी बसन थंबाल तोंबी लाइश्रम खुरुमजरी गया खुरुम बिरक तराम न ओक्सरी पाखुम ताबद याम नुंगाइजरी याम नमक थागतसरी अखोइगी थमजखिब हिरमसिदा पाखुम बुताबीरब मतुंगदा नुंगाइ हाइना ताकपिरकबा मसिदा अखोइबसु नुंगाइबसिदा सरुक याजरी सुमोइदना थंबाल तोंबिगी मफमदा पौदमजरी थागतसरी ताइनरकपदा ngasiगी कुनगनि थोइसबदा लखुचरी बसना कोंग्ब्राइ लाटपम सरदा की सियानी सुब पोसोइना मुहंजिलग इबिरकपनी थागतसरी सरदा
matam supagi Sri Bhawana thaujan pinabiba oisanu aduga ngasige aruibada lokhutseribasina Jeon Seol kunga humdoi suba wahangni oja kumbha mithun yumban minaba phabra Jeon Seol anisi kumbhaga mithunga paknaba afabagi sangsi kharadi wali haijaba tai adubu masi khaktana final oibadi heyadri akoina mamangdasu thamjakhibadu pakna waina makhan kunthra ga taru tugi banungda amani hauji pakna dabagi position da tari basi adubu masi khak pakna dabana hekta phaba oidrabra haibadi nataba atopa mayamdu da pakna bana masing yamamagadi masigi damakti kaisu natte haibu wafam asi thamjaraga mathangda walhuriba wahangsing amuk athuba matamgi manungda khwai pudamakki mafamda lanthokserake ngasigidi wahang pukhatpirakhiba amadi tabireba nungsinjareba yukhagi viewer listener punamakpu khurumjari